Minister Khemchana chair lauraga legislature party gi mifam pangthokre chingtam animaktagi khulai lokhanaba khanaki ibomcha deputy CM nemcha Kuki MLA ani virtual da yauki biren yauki de Chief Minister Yumnam Khemchang gi lenga asigi BJP legislature party gi oiba mifam ama ngasi Chief Minister no chair lauraga babu parada laiba Chief Minister secretary ta pangthokre deputy Chief Minister nemcha kivgen LM Khauti amasung Ngursanglu Sanatena virtual oina saruk yaduna pangthokiba mifam aduda Manipurda tung koina tangdu laita ba hanjilakna baching amasung tamda lairiba lona yadaba khujokulai sing lokhanaba wafam khanaki haina BJP lenga asigi wangang luisu oiriba lamlai asigi MLA khongban tabam ibom chana phongdokre ngasi numidang wairam pung 6 taba adwaidagi hauduna pangthokiba mifam adu loibaga CM secretariat mamangda paumi singda wangang laduna MLA ibom chana makhata na hai ngasigi mifam asi maru oina Manipurda matam sangna tholakhiba irang asigi matungda khangawdana miyamgi anoba lenga ama semlakhiba sida center gi luching basing amasung Manipur gi miyambu ikai khumnaba amasung thagatpa phongdokpa oina mifam asi pangthoktuna lamdam asigi leiriba issue sing gi matangda khanabani ngasigi mifam aduda Kuki Furuf gi deputy chief minister nemcha khivken yauna MLA ani virtual gi khuthangda saruk yaki loina nami famadu da Manipurda tung koina tangdu leita ba pirak na baching amasung tam animakta lairiba lona yadaba kusu khulai sing lokhat si haiba wafam fawba Kuki Furuf ki MLA singi maikai digi haudoraktuna khannakiba lei haiki mang hai Manipurda matam koina tholakhiba irang asin lanjena duna lairiba IDP singi amanga ta thokraba mayum makai semjenaba amasung mayumda hanjenaba yaraba mafam singda hanjul hanbada mateng oina balenga na lupa lak amamam gi senpam lakthokiba du lenga ki sen thongi phibam phattabana yauhanba ngamdana lakhibani senfam singa sigi saru khara oina IDP khara da lupa lising kungamanga fangan kiba khara su yaure masi supuna pithoktuna IDP singi resettlement taunaba amasung housing matam sangna relief camp singda leirakpana firol gi khudongcha da balairiba singi mateng oina ba lupa lisingani ga chawnga one time payment oina pina basunga sigi mifam adu da khanaki litanda hojik tholiba irang asiga mari lainana paumi sing hangba wahangi paukhum pira duna maang hai litanda da hongna na tholakli be irang asi laibak thibani irang asi athuba matamda laksina balenga asina ahenba security forces thajinduna kanna honari irang asi ga mari leinana lenga asi ge deputy chief minister losi di khona luching bakangbu amachatuna irang mafam madu yengsin kre makhata na pamdaba thodok thoktana ba akan section tharang lokhali mahangna makhata na hai chahi amarom president rule thamduraba matung hojik nauna semlakli balenga asina lamdam asida tangdu leita ba hanjil handuna tung koina ingtapa lamdam ama uhenna ba pamba thakta honagani irang asina maram oiraga lamdam asigi miyam pumnamak maru oina IDP singka hena awana taduna leiri pumnama asi loisinuna chawkhatpa lamdam ama uhenna ba honagani amaromda hojik lamdam asigi leiriba lambi thongi phibam ka hena fataba asina su miyambu awaba piri masi su khangna chaliba chahi asigi nongju tha yodringai lambi thongi phibam sing fagar hanaba angamba thakta honagani haina mahangna makha tarki Nagaland district tarukta Frontier Nagaland Territorial Authority pi bagi thawong Manipurda su chartharakadawribra chahi kharagi mamangdagi Nagaland gi tungan furuf nipana khundaragli ba district taruk punsillaga Frontier Nagaland Territorial Authority semnabagi damak Home Minister Amisa yauna Delhi da khuyek pina duna dimana si butalagli ba Eastern Nagaland People's Organization ENPO amasung Nagaland lengakagi marakta warosinama purakhiba dugumna Manipurda su Kuki Jomargi Furuf singna legislature gi power yawba union territory separate administration ama pigadabani haiduna talakli badiman asigi warosinda Nagaland gi thawong asi chatharakadawribra haibi wahang hangnarakle hiram asigi matangda leba asigi masak naiba news agency ama oriba Indian Express na ngasi nimiungba matungda file tawrakhiba report amada Nagaland gi thawong asi giliklamda Manipur gi su Kuki jogi pes purakpagi warosin purakna ba aroiba tangkak yausilakle haina phongdorakle lenga ki maikai digi phangbani haiba pau palladuna agency asina hai Manipur gi anauba lengakta deputy chief minister nemcha khivgen yauna Kuki gi MLA ahum saruk yanaba tharang lokholaki badu center gi maikai digi Nagaland gi thawong asigumna ahenba power pigani haibigi thajaba pibadagini haidi agency asina center gi awang bathak fangbani haiba pau palladuna hai hojik legislature dagina administration amasung financial power yauna Kuki jo singna makoi masana masabu lengak chanabagi damak Manipur gi chingi furuf singda anobo authority gi tangkak ama hapchinnabagi damak article 371 gi semdokadra haibigi matangdasu negotiation chathari hari union lengana lokholakli bathawrang asina Kuki jo singna taliba union territory amagi chap chaba masak ohendraba fawbada makhoina taliba financial autonomy amasung administrative ki demand singdi ayambana maning thungalaba yai hari hiramasigi matangda union lengaka wari sanarakli basu group singa khuyek pinaraba yai haina su pawge agency sina phongdorakli lengaki quarter mari yauna yumkun hena mai thadokna kre ahenba force thomjin kre gasidigi imphal ukrul gi marakta helicopter service leirugani Fatmandabadagi laiba wathok hanjin oikraba mayai lambi chief minister na luchingba minister MLA kuntrana semba huan kre Kuki jogi Meeoi sina layengba lakpa amasung imphal lakpada kariguma amata thoaloi wai Khemchan Rangi supreme leader khamena US na landarakpagi akiba laibadagi air force meet ta saruk yakidre
Iranꯒꯤ Supreme Leader Ayatollah Ali Khamenei chahi 18 manungda ahanba oina leba adugi chahigi oina pangthokpa Air Force Meet-ta saruk yakidre. Ali Khamenei na kumja 1989 da leba adugi Supreme Leader oina power pairakpa haurakibadagi chahi khudingi February 9 da pangthokpa Air Force Commander Meeting da saruk yaduna lakhibani. Iran amasung United States ki marakta ungkhanabagi chang kham thengna wangkhalakpaga loinana leba aduda US na landarakpagi akiba leibana Supreme Leader Ali Khamenei Air Force Meet-ta saruk yakide. Chahigi oina pangthokpa Air Force Meet asi Islamic Republic ki yamna singthaningai oina leba adugi tawba ngamba utpaga loinana chahigi oina pangthokpa mifam ama oibada natana chahi 90 asida Iran gi military calendar gi picture ama oirakibani. Air Force Meet Supreme Leader Ali Khamenei saruk yakhidrabasu leba adugi Armed Forces ki Chief of Staff Rahim Mausabina Supreme Leader Ali Khamenei gi mahut sinduna makok thongba Air Force officer singa unaki. Supreme Leader Ali Khamenei na miyam tinba amasung leibaki oiba khanaba thoram singdagi lapthokna leiriba sei hauji oriba geopolitical gi honglakliba saklon singda hena pukning changduna chaksin tharang lokhatpagi sarukki manung chanani. US na Iran da hanjin ki hen khangalakpabu yaningdaba phongdoktuna Iran gi Supreme Leader Ali Khamenei na US ta section warol piraduna US na landaraglabadi ungkhanabagi chang hena pakthok chawthorakani amasung masigi khongthang asina Middle East pumbada chawna sandokhiduna chawba lanfam ama oirakani hainasu makha tana US ta kianki haukiba chahi kayam rom asida Supreme Leader Ali Khamenei na Middle East ta thokliba thawdo wathoksing yengsinduna lakpaga loinina proxy war da su Iran na chawna saruk yaduna lakli. US amasung Iran gi marakta na koinana Oman da handakta nuclear gi matangda wari sanakrabasu chap chaba warefti lawba ngamkhidabani. Wari sanakhiba adubu Iran gi official singna nuclear deal gi ahanba khongtang ama haure phongdokpaga loinana Iran na nuclear gi thabak thoram sing paikhalibasi leba adugi tongan chawkhat thorang singgini lan gi thorang tawba nati haina su phongdokhiba leikrabani. Classroom da second ahum gi manungda mahiroi amana nupi macha ama Nongmeina Kaptuna Hatkhre masamakta su kapsinjakre. Punjab ki Taran district ta ningthokabagi ayukta hanba chahida tamliba Lo mahiroi amana masamakta Nongmeina kapsinjadringai gi mamangda nongmai adumangna taminaba mahiroi nupi macha Kaptuna Hatkhre mahakna taminaba nupi macha adu mafam aduda siki aduga nongmai kaliba mioi adu aruba phibamda hospital da pukhatkre thawdo adu camera da namhauki ani adu Nausera Panwan da leiba Sandif Kaur amasung Jalanka district ki Malian khungi Meeoi Prince Ras kawi. CCTV footage adugi matugina Prince Ras na ayuk pung 8:15 aduaida classroom adugi manungda changlakhi amasung Sandif Kauragi mamang fauduna chatki. Mahiroi nupi macha Sandif Kaur na wa ngangbada Ras na pakhum pikhidabagum tawki madugi matung Kaur na mapanda thoki Ras na mahaki matung inaki amasung masang maming phongdoktuna atoppa taminaba amana khamdoklaba honaki. Kona video duda ahum suba class ta taminaba ama nokpa amasung Ras amasung Kaur bu class amadagi nakalomda puthokiba adubu uki. Nupi macha ani adu aroiba fanda phambani aduga Ras na makhoigi mamangda phambani. Ras na hogalakiba amasung magi bag-tagi pistol ama lautholaga mamai onsilakiba matamda Kaur leptuna leiba uki amasung Ras na Kaur bu makokta Nongmeina kapki madugi matung Ras na khongthang ahum thanglaga mahak masamakta su makokta Nongmeina kapsinjaki. Ahum suba mahiroi adu pakhatki mahakna mafam adudagi thoki amasung Kaur bu karam tawri yengnaba amung halaki. Madugi matung bench ta phaminaba ataiga loinana makhoi classroom dagi chenthoki. Kaur bu Ras na gari maramgi halibano haiba Houjik fawba khangba ngamdri haina police na haki. Investigation chathari police ki matungina animak adu Usma village Taran da leiba law college amada ahanba chahida tamliba mahiroi singni case ama register tawkhre amasung investigation chathari marik chumba pau sing ngairi. Manta Biswana Muslim sing target tawduna kangluki rang thoanaba honare Gaurav Gogoi. Assam ki BJP ki ngarang social media da CM Himanta Biswana rifle paidna tawraga Muslim community ki Meeoi sing da kapsin bagi AI na sema video ama thagat lambadu state asida lairiba Muslim singi mathakta genocide chatha hannaba amasung kangluf ki rang sagat hannaba honabani haina Assam Congress President Gaurav Gogoi na phongdokre mahakna hai Assam BJP na thagat lamba video adu mikhal gi mangoina na social media sijinaduna state asida kangluf ki rang thoanaba propaganda tawbani. Asiguma thawung asi police na miyeng changba mathau tai CM Himanta Biswana luchingba Assam gi BJP lenga asina mikhal mamang asida state asigi maroiba issue sing puthoktuna BJP gi lenga asibu scrutiny tawhan danaba honabada tongan balalong kaya sijinari. Violence promote tawba video danatana Congress Party ga Pakistan ga mari leinai haina yumfam yaudaba pau sandoktuna miyamda chamamnaba pohali. Aihangna aigi loina bigal loina Pakistan na chalubagi matangda wa chawthokhanaba thi humbagi thabak chathalakli. Adubu chatharakpa investigation khudingmakta chingnaba leitana amasung akiba yaudana thengnagani haiki. Assam gi BJP na thagatluba video adugi matangda MIM gi chief Asauddin OIC na su FIR register tawduna action lakutkani haibada CM Himanta Biswana jail changlabasu changni adubu Assamda Muslim singna maram oiraga miyamna thengnariba illegal immigration gi khudongchadaba sidi hiktok pa yaroi haiki. Manga hena urea detergent yanduna sangom
ꯁꯨꯡꯂꯝꯂꯦ ꯂꯨꯄꯥ ꯂꯥꯈ 64 ꯄꯣꯠꯂꯝ ꯐꯥꯒꯠꯈ꯭ꯔꯦ꯫ ꯒꯨꯖꯔꯥꯠꯀꯤ ꯃꯦꯘꯅ ꯑꯃꯗꯤ ꯁꯕꯔꯀꯥꯟꯊꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯐꯦꯛꯇ꯭ꯔꯤ ꯑꯃꯗ ꯌꯨꯔꯤꯌꯥ ꯗꯤꯇꯔꯖꯦꯟ ꯄꯥꯎꯗꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯨ ꯆꯦꯟꯕ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯁꯪꯒꯣꯝ ꯁꯨꯡꯗꯨꯅ ꯕꯤꯖꯤꯅꯦꯁ ꯆꯠꯊꯔꯝꯂꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯈꯟꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯁꯕꯔꯀꯥꯟꯊꯥ ꯂꯣꯀꯦꯜ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆ (LCB)ꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ 5 ꯐꯥꯒꯠꯈꯤ ꯑꯃꯁꯨꯡ ꯐꯦꯛꯇ꯭ꯔꯤ ꯑꯗꯨꯁꯨ ꯊꯨꯒꯥꯏꯕ ꯉꯝꯈꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 5 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯨꯕꯦꯅꯥꯏꯜ ꯑꯃꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯁ꯭ꯔꯤꯁꯇ꯭ꯌ ꯗꯦꯔꯤ ꯄ꯭ꯔꯗꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯐꯦꯛꯇ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ, ꯁꯪꯒꯣꯝ ꯄꯥꯎꯗꯔ, ꯀꯣꯁꯇꯤꯛ ꯁꯣꯗꯥ, ꯔꯤꯐꯥꯏꯟ ꯄꯥꯜꯃꯣꯂꯤꯟ ꯑꯣꯏꯜ, ꯔꯤꯐꯥꯏꯟ ꯁꯣꯌꯥꯕꯤꯟ ꯑꯣꯏꯜ, ꯒꯂꯣꯏ ꯌꯨꯔꯤꯌꯥ, ꯐꯔꯇꯤꯂꯥꯏꯖꯔ ꯑꯃꯗꯤ ꯗꯤꯇꯔꯖꯦꯟ ꯄꯥꯎꯗꯔꯒ ꯌꯥꯅꯗꯨꯅ ꯁꯪꯒꯣꯝ ꯁꯨꯡꯗꯨꯅ ꯃꯤꯌꯥꯝꯗ ꯌꯣꯜꯂꯝꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯦꯛꯇ꯭ꯔꯤ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯦꯡꯕ ꯁꯪꯒꯣꯝ ꯂꯤꯇꯔ 200 ꯁꯤꯖꯤꯟꯅꯔꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯌꯥꯟꯁꯤꯡ ꯑꯁꯤ ꯌꯥꯟꯁꯤꯜꯂꯒ ꯍꯨ ꯆꯦꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯥꯎꯔꯒ ꯁꯪꯒꯣꯝ ꯂꯤꯇꯔ 1,900 ꯔꯣꯝ ꯁꯨꯡꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯦꯀꯦꯠꯇ ꯍꯥꯟꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯗ ꯌꯣꯜꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯦꯛꯇ꯭ꯔꯤ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯀꯦꯖꯤ 415, ꯋꯦ ꯄꯥꯎꯗꯔ ꯀꯦꯖꯤ 150, ꯄ꯭ꯔꯤꯃꯤꯌꯝ SMP ꯄꯥꯎꯗꯔ ꯀꯦꯖꯤ 100, ꯌꯨꯔꯤꯌꯥ, ꯀꯣꯁꯇꯤꯛ ꯁꯣꯗꯥ, ꯗꯤꯇꯔꯖꯦꯟ ꯄꯥꯎꯗꯔ ꯑꯃꯗꯤ ꯄꯣꯠꯌꯥꯟ ꯌꯥꯎꯔꯕ ꯁꯪꯒꯣꯝ ꯂꯤꯇꯔ 1,962 ꯑꯃꯁꯨꯡ ꯄꯣꯠꯌꯥꯟ ꯌꯥꯎꯔꯕ ꯕꯇꯔꯃꯤꯜꯛ ꯂꯤꯇꯔ 1,130 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯦꯛꯇ꯭ꯔꯤ ꯑꯁꯤꯗ ꯁꯪꯒꯣꯝꯗ ꯗꯤꯇꯔꯖꯦꯟ ꯑꯃꯗꯤ ꯌꯨꯔꯤꯌꯥ ꯌꯥꯜꯂꯝꯂꯤꯕꯁꯤ ꯁꯪꯒꯣꯝꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯊꯤꯛꯅꯦꯁ, ꯄ꯭ꯔꯣꯇꯤꯟ ꯀꯟꯇꯦꯟꯠ ꯑꯃꯗꯤ ꯁꯪꯒꯣꯝꯒꯤ ꯃꯁꯛ ꯑꯗꯨ ꯐꯖꯍꯟꯗꯨꯅ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯔꯤ꯫